कोकी लांदा अखोई माइथीरब्रा वहंग हिंगलिबसी खंगमिनसी मकाताना थर्ड मे 2020 ga 3 dagi haukiba yamna phajana matang sana plan A B khaidoktuna sem sarab khuchem kangluki khana chainaba amari Indian secret agency Central Force ki military intelligence state ki sem office pune coordinate tawroba thon khraba matungda makhatana Indian military forcing na logistic support amadi guidance piraga makoina loiduna thamba khuneki lanmi proxy army sing sinadun lamdam masigi samjarba lawmi nupi angang khaktana tamthini mihathina hatpa horoke malimgi lo pumba thugainun terrorist singna fok chathadaba angang fawba pharaba matungda kanuki irangi nama thongjinduna India military singi yathangda nongmaida kaptuna hanki asiba mama masa turelda tawthalaki maitai singbu Indian military na haning labusu makona direct hatpa yadabna khunek lanmi sing sinarga halakpada madubu kangluki irangi nama thongjinduna halibadugi asawbadu kukina oina onsin handuna makoina lan khambagi mingda hatningba phurup singbu khunek lanmi singda insinduna haranki Manipur thori wirang si matangda malingu lepak yadagi Manipur da tawribasi karino haidna international news channel singda Manipur irangi pau yamna kanna sandokwa haurakhi India ki national media na su kuki favor da mass campaign gum aran pau sandokna rakhi Maitai na su araiba pambai sinaduna social media amadi international news media singda thogliba wathok asigi asumbadu takna bu honaki khangan ki masigi matungdi Indian ningbasi kanane hili haibarom da sanchinnabaga haurakki kuki singna Manipuri revolutionary group singbu sinaduna maitai hariba phurup asi anti indiani taknaba thodok wathok kaya puthoktuna yamna kanna honarakki maitai na su madubu ngakthoknaba India gi mingsat purakhiba sing puthoktuna kuki sing asi elegant immigrant ni yellow na te taglakki khudang sandam puthoktuna asumba du hairakki thogliba thodok sida Manipur da 1 lakh henba armed forcing gi Manipur da thajilaga Manipur miyam gi pungning wakal da akiba mapoklaga fear and psychologist sahi animak asi thammi thogdo ama hek thokpaga maitai nani kukinani haiduna blame tawnabasi chanabigum tawrki mapuna minai ani khanabada sai paraga mapu ningba kanana khanaba hawi haibagi matago kaglup ani si mapugi sai kiba minai asengba on thokpada India da mai pakna honabda Manipur miyamna ahoina dum mateng pangsinki hajining lebadi thogliba thogdo wathok asi kanana kari thon bano haibasi khangna maduda thauna fana thengnabagi mahutta aikhoi hojik aikhoina makoina phurakani amadi aranba tagani kibadagi leipak kairabasu phuraktraga loire haiboromda lainabagi mami khunai sida yamna saungna tare British ka lan thengnagi ba phurup thauna pharaba ima singnai handak aikhoibu tumna hatlaga khanduna khunek lan mi sinaraga lan tarakpuda makoi lamlau lan mi khara siba sokpuda wakat mi pham tawrukpadu tasengna mapuna phurakani kiba natraga Indian manabu honnabani thawongni minai nei thangi punsi mahingbu pamjare hairagadi madubu yadaba mayamna chaifu ama soidana pirakani oipham tokpadi mating leina thauna fana yegnaba masak khangna yengnabadu thengnaba haiba pandam maduda thabak changsin thokpani khanji haribu wafamsi khangan ba khumangi pendrabu wafamni